Miyoi digestive tract, stomach, small intestine, yamatang nanganba, gastrointestinal stromal tumor, sign a khangnaba tumor, a mapurong pataliba, Karkinos Hospital, Manipur, louthokpa ngamkhre. Taudo asiga mali linganangasi hospital asida pang to kiba pau mifam amada. Hospital asigi surgery oncology department head oriba Dr. S. Obendrona haikibada. Hospital asna lamdam asigi miyambu cancer lengadagi ngamkhre hodarapagi manung channa. Tonga hospital singda chatuna yenglarbasu, fabang ngamdraba takyel kolomdagi chi. CH Kanta Hospital asida laktuna yenglaba matung haukiba January 13 operation tawduna GISTS hariba tumor makhal asi mai pangna louthokpa ngamkibani hari masidana tana hospital asina early detection ki process kiya gal loina lamdam asigi miyambu cancer leina na handana ba amadi masidagi kannaba malem bi thakta leiraba kulai kiya sajinaduna laying pathap sing chathari haiba wafam sing phongdoki amaromda Hospital asal laying badagi masagi anaba farakpa ngamkhraba CH Kanta ki maikedigisu mafam kayada chatuna laying mada fabang ngamdraba masagi anaba asibu mapalamda chatuna cell tingna laying ludrabasu iramda masida laying duna fagalakpa ngamnokpa asida harauta yamba phongdokpa galloina hospital asibu su thagakpa phongdoki अखोई हाई कार्किनोसिस कई नो हाई मतमदा कैंसर होस्पिटल अमनी अतोप कई खेना हाई मत अखोई अर्ली डिटेक्शन दे एम तवे अतोप होस्पिटल डिटेक्शन सिना अखोइना ट्रीटमेंट दे एम तव कांदा फहनबदुनेबा अखोई एम सिना अर्ली डिटेक्शन ngन कमाय खंग रे जखोइना हप्ता खदिंगी हेल्थ कैंप चले मैम खंगबिरनि खबरदा तो यारंगनी हेल्थ कैंप अदु चला चले जे अखोई एम गइनबु अर्ली डिटेक्शन नेबा ट्रीटमेंट दव या मतमदा एडवांस हो ट्रीटमेंट दव या दबनिना अर्ली स्टेज याना मतोगी अखोई एम नेबा नंबर 2 दा अफोर्डेबिलिटी जे Manipur is a low income group standina, Mapan Jalaka Lacta Nipan Sangaka Lamini Anava, affordability and kind of low cost on Honazeva. Is Kakno Honavada, Sizaki Doctor, Gotam Tangjamna, Mana, Atomatic, Tawano, Honabiraga, I easy, Tingbangam Gimana, Tingbangam Matunda, I Aksansi, Mapam Sida, Lakivani. Adakanagumba, Mapam Sida, Irandam Sida, I read to Morski, Lainasi, Naba Kopal Libirakasu. Mapanda Chatrasu Yaragani,